ꯊꯣꯠꯂꯦ ꯑꯗꯨꯅ ꯑꯣꯏꯗꯦ ꯉꯁꯤ ꯄꯣꯔꯣꯝ ꯊꯣꯡꯖꯗꯣꯏꯅꯤ ꯁꯤꯗꯩ ꯄꯣꯔꯣꯝ ꯑꯃ ꯂꯩꯖꯔꯅꯤ ꯄꯣꯔꯣꯝ ꯊꯣꯡꯕ ꯍꯧꯖꯔꯒꯦ ꯇꯦꯖꯄꯇꯥ ꯊꯥꯗꯖꯔꯦ ꯖꯤꯔꯥꯒ ꯃꯣꯔꯣꯛ ꯑꯀꯪꯕꯒ ꯊꯥꯗꯖꯔꯦ ꯑꯗꯣ ꯁꯤꯁꯦ ꯉꯥꯛꯇ ꯄꯤꯗꯤꯛ ꯄꯤꯗꯤꯛ ꯀꯥꯞꯄꯤ ꯑꯗꯨꯒ ꯇꯤꯜꯍꯧ ꯑꯃꯨꯛ ꯊꯥꯗꯖꯔꯦ ꯇꯤꯜꯍꯧꯁꯦ ꯉꯥꯛꯇꯪ ꯉꯧꯕꯤꯔ ꯃꯇꯨꯡꯗ ꯑꯩ ꯁꯤꯗ ꯆꯅꯝ ꯑꯁꯨꯕ ꯂꯩꯖꯔꯦ ꯁꯤ ꯑꯃꯨꯛ ꯊꯥꯗꯖꯔꯒꯦ ꯆꯅꯝ ꯑꯁꯨꯕ ꯍꯥꯞꯆꯤꯟꯖꯈꯔꯦ ꯑꯗꯣ ꯁꯤꯅ ꯃꯦꯊꯤ ꯑꯩꯅ ꯇꯤꯡꯅ ꯊꯝꯖꯕꯅꯤ ꯅꯝꯈꯥꯏꯔ ꯍꯥꯞꯆꯤꯟꯖꯔꯦ ꯃꯅꯝ ꯅꯨꯡꯁꯤꯕ ꯍꯦꯟꯅꯕ ꯑꯗꯨꯒ ꯁꯤꯗ ꯍꯋꯥꯏ ꯊꯔꯥꯛ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯦ ꯄꯣꯔꯣꯡꯗꯣ ꯍꯥꯞꯆꯤꯟꯖꯔꯦ ꯃꯣꯔꯣꯛ ꯑꯁꯨꯕ ꯍꯥꯞꯄꯦ ꯁꯤꯗꯅ ꯁꯤꯡ ꯑꯁꯨꯕꯗꯣ ꯍꯥꯞꯄꯦ ꯍꯔꯤꯄꯣꯞ ꯍꯥꯞꯄꯦ ꯑꯁꯤꯅ ꯀꯣꯔꯤꯌꯦꯟꯗꯔ ꯄꯥꯎꯗꯔ ꯖꯤꯔꯥ ꯄꯥꯎꯗꯔ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯄꯥꯎꯗꯔ ꯑꯗꯣ ꯊꯨꯝꯁꯨ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯣ ꯁꯤꯗ ꯃꯆꯨꯁꯨ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯣ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯏꯁꯤꯡ ꯁꯧꯍꯜꯂ ꯊꯝꯖꯕꯅꯤ ꯑꯗꯣ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯣ ꯍꯋꯥꯏ ꯊꯔꯥꯛ ꯈꯔ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯦ ꯇꯔꯀꯥꯒꯤꯗꯃꯛ ꯑꯩꯅ ꯖꯤꯔꯥ ꯉꯧꯖꯔꯦ ꯇꯤꯜꯍꯧ ꯉꯧꯖꯔꯦ ꯑꯗꯨꯒ ꯁꯤꯗꯅ ꯖꯤꯔꯥ ꯄꯥꯎꯗꯔ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯑꯗꯨꯒ ꯅꯥꯀꯨꯞꯄꯤ ꯑꯀꯪꯕ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ ꯕꯦꯁꯟꯁꯤꯅ ꯃꯍꯤꯗꯣ ꯀꯪ ꯀꯪ ꯂꯥꯎꯗꯅꯕ ꯅꯪꯅꯕ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯁꯧꯍꯜꯂꯅꯤ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯊꯥꯛꯑꯒ ꯑꯩꯒꯤ ꯉꯥ ꯊꯣꯡꯕ ꯂꯣꯏꯖꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯉꯁꯤ ꯆꯥꯒꯗꯕ ꯄꯣꯠꯁꯤꯡꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯃꯌꯥꯝ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯕꯒꯤ ꯉꯁꯤ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯑꯗꯨꯒ ꯉꯁꯤꯗꯤ ꯃꯌꯥꯝꯅ ꯅꯍꯥꯟꯗꯒꯤ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯄ ꯃꯌꯥꯝꯅ ꯅꯍꯥꯟꯗꯒꯤ ꯍꯥꯏꯕꯤꯔꯛꯄ ꯄꯣꯔꯣꯝ ꯊꯣꯡꯕꯗꯨꯅꯤ ꯉꯁꯤ ꯇꯧꯖꯩꯁꯦ ꯑꯗꯣ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯗꯣ ꯑꯗꯨꯏꯗꯣ ꯑꯩꯈꯣꯏ ꯇꯧꯔꯣꯏꯅ ꯇꯧꯗꯕ ꯅꯠꯇꯦ ꯄꯣꯔꯣꯝꯗꯣ ꯐꯪꯗꯕ ꯅꯍꯥꯟꯗꯩ ꯍꯧꯖꯤꯛ ꯁꯤꯖꯟ ꯑꯣꯏꯕꯩꯔꯥ ꯈꯪꯗꯦ ꯉꯔꯥꯡ ꯌꯥꯝ ꯊꯣꯛ ꯂꯩꯔꯝꯃꯦ ꯄꯣꯔꯣꯝ ꯑꯗꯨꯒꯤ ꯑꯗꯩ ꯂꯩꯖꯔꯛꯄꯅꯤ ꯗꯗꯥꯗꯤ ꯄꯣꯔꯣꯝ ꯆꯥꯗꯦ ꯑꯗꯨꯅ ꯑꯕꯦꯝ ꯏꯕꯥꯅꯤ ꯄꯣꯔꯣꯝ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯛꯑꯦ ꯄꯣꯔꯣꯝꯒ ꯍꯋꯥꯏ ꯊꯔꯥꯛꯀ ꯊꯣꯡꯕ ꯑꯂꯨ ꯍꯥꯞꯆꯗꯦ ꯑꯗꯨꯒ ꯁꯤꯡꯖꯨ ꯑꯃ ꯂꯩꯖꯔꯦ ꯁꯂꯥꯠ ꯂꯩꯔꯦ ꯑꯁꯤꯅ ꯄꯥꯐꯣꯔ ꯃꯀꯣꯟ ꯑꯗꯩ ꯎꯇꯣꯡ ꯄꯥꯐꯣꯔ ꯎꯇꯣꯡ ꯔꯦꯛꯇꯦꯡꯒꯟ ꯑꯇꯥꯎꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯅꯣꯡ ꯇꯥꯈꯤꯕꯩꯕ ꯅꯣꯡ ꯃꯪꯉ ꯑꯗꯨꯝ ꯂꯩ ꯆꯝꯐꯨꯠꯁꯨ ꯍꯥꯞꯀꯦ ꯇꯧꯔꯒ ꯀꯥꯎꯊꯣꯛꯍꯧꯔꯦ ꯃꯊꯦꯜꯁꯦ ꯌꯥꯝꯃꯟꯈꯤꯕꯩ ꯁꯤꯡꯖꯨꯁꯤꯗꯤ ꯏꯕꯥꯅꯤ ꯂꯣꯏꯅꯕ ꯆꯥꯁꯤꯜꯂꯗꯧꯅꯤꯅ ꯈꯨꯠꯅ ꯑꯗꯨꯝ ꯄꯥꯏꯔꯒꯦ ꯃꯣꯏꯁꯤꯗꯗꯤ ꯍꯋꯥꯏ ꯃꯇꯣꯟꯁꯦ ꯄꯥꯝꯕꯤ ꯑꯣꯏꯅ ꯌꯣꯟꯕ ꯋꯥꯅꯤ ꯆꯥꯎꯅ ꯆꯥꯎꯅ ꯑꯩꯈꯣꯏꯔꯣꯝꯒꯤ ꯍꯋꯥꯏ ꯃꯇꯣꯟ ꯑꯄꯤꯛꯄꯗꯣ ꯑꯣꯏꯗꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯀꯟꯗꯦ ꯂꯣꯏꯅ ꯄꯣꯔꯣꯝ ꯊꯣꯠꯂꯦ ꯀꯩ ꯋꯥꯠꯂꯤꯅꯣ ꯀꯔꯤ ꯋꯥꯠꯇꯦ ꯕꯤꯇ꯭ꯔꯤꯠ ꯆꯥꯔꯣ ꯑꯃꯅꯤ ꯍꯥꯞꯄꯤꯔꯛꯑꯣꯒ ꯃꯣꯏꯁꯤꯒꯤ ꯍꯋꯥꯏ ꯃꯇꯣꯟꯁꯦ ꯌꯥꯝ ꯅꯧꯕꯗꯣ ꯊꯣꯠ ꯊꯣꯠ ꯃꯣꯏꯗꯤ ꯂꯥꯎ ꯃꯇꯣꯟ ꯑꯣꯏꯗ꯭ꯔꯦ ꯄꯥꯝꯕꯤ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯝ ꯃꯊꯤ ꯌꯣꯠꯂꯦ ꯑꯗꯨ ꯑꯩꯈꯣꯏ ꯍꯋꯥꯏ ꯃꯇꯣꯟ ꯊꯠꯄ ꯍꯋꯥꯏꯗꯨꯒ ꯃꯥꯟꯅꯔꯝꯃꯣꯏ ꯄꯥꯝꯕꯤ ꯑꯣꯏꯔꯁꯨ ꯊꯣꯠꯇ꯭ꯔꯅꯦ ꯑꯃ ꯀꯣꯛꯄ ꯃꯣꯏꯅ ꯑꯥ ꯃꯈꯣꯛ ꯄꯥꯡ ꯊꯣꯠꯂꯦ ꯐꯣꯟꯗꯒꯤꯅꯤ ꯀꯩꯅꯣ ꯗꯗꯥꯗꯤ ꯄꯣꯔꯣꯝ ꯆꯥꯗꯕꯅꯤꯅ ꯗꯗꯥꯏ ꯁꯔꯨꯛꯇꯤ ꯍꯥꯞꯇ꯭ꯔꯦ ꯍꯥꯎ ꯄꯣꯔꯣꯝꯁꯤ ꯑꯩ ꯄꯣꯔꯣꯝ ꯊꯣꯡꯈꯤꯗꯕ ꯆꯍꯤ ꯑꯩꯒꯤ ꯋꯥꯈꯜꯗ 7-9ꯗꯤ ꯐꯥꯔꯝꯃꯗꯧ ꯃꯥꯜꯂꯦ ꯍꯥꯎꯋꯦ ꯏꯟꯁꯥꯡ ꯑꯁꯤ ꯌꯥꯝꯅ ꯄꯣꯔꯣꯝꯁꯤ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯕꯗꯤ ꯑꯣꯏꯗꯕ ꯑꯗꯨꯅ ꯑꯣꯏꯗꯦ ꯃꯍꯤꯒꯨꯝꯕ ꯀꯩꯒꯨꯝꯕꯗꯤ ꯑꯗꯨꯝ ꯄꯥꯝꯕ ꯃꯥꯏ ꯁꯥꯗꯣ ꯊꯨꯝꯂꯤ ꯊꯨꯝꯂꯤ ꯇꯧꯕꯗꯧꯅ ꯇꯧꯋꯦ ꯑꯗꯣ ꯉꯁꯤ ꯍꯧꯖꯤꯛꯐꯥꯎ ꯆꯥꯕꯁꯤꯗꯗꯤ ꯈꯪꯗꯔꯤ ꯊꯨꯝꯂꯤ ꯊꯨꯝꯂꯤ ꯑꯩꯗꯤ ꯄꯥꯝꯕ ꯄꯥꯝꯗꯕ ꯑꯃꯧ ꯂꯩꯇꯦ ꯑꯗꯨꯝ ꯍꯥꯎꯔꯗꯤ ꯑꯗꯨꯝ ꯌꯥꯏ ꯍꯥꯎꯇ꯭ꯔꯕꯗꯤ ꯄꯥꯝꯗꯦ ꯍꯥꯎꯇ꯭ꯔꯕꯅꯦ ꯍꯥꯎꯇ꯭ꯔꯕꯗꯤ ꯄꯥꯝꯗꯦ ꯄꯣꯔꯣꯝ ꯌꯥꯝ ꯄꯥꯝꯕ ꯄꯥꯝꯗꯕꯗꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯆꯤꯡꯖꯥꯎ ꯍꯣꯏꯗꯤ ꯄꯣꯔꯣꯝ ꯌꯥꯝ ꯄꯥꯝꯃꯤꯗꯅ ꯃꯣꯏꯅ ꯑꯃꯨꯛ ꯉꯥꯎꯖꯕꯩ
ꯄꯣꯔꯣꯝꯗ ꯃꯤ ꯁꯩꯔꯦꯡꯗ ꯉꯥꯎꯕ ꯂꯩꯇ꯭ꯔꯣ? ꯃꯔꯨꯞꯁꯤꯡ ꯃꯔꯛ ꯃꯔꯛꯇ ꯍꯪꯕꯤꯔꯛꯄ ꯌꯥꯎꯋꯦ꯫ ꯑꯩꯈꯣꯏꯁꯤ ꯆꯥꯕꯩ ꯉꯥꯛꯇ ꯎꯠꯂꯦꯅ ꯑꯗꯨꯏꯗꯣ ꯋꯥꯔꯧꯕꯤꯔꯣꯏ꯫ ꯑꯩꯈꯣꯏ ꯍꯥꯡꯖꯩ ꯌꯨꯇꯨꯞꯁꯤ ꯆꯥꯕꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯡꯖꯕꯅꯤ꯫ ꯆꯥꯕꯩ ꯆꯦꯅꯦꯜꯅꯦꯕ꯫ ꯆꯥꯕꯩ ꯆꯦꯅꯦꯜꯅꯦ ꯑꯗꯨꯏ ꯆꯥꯕꯩ ꯉꯥꯛꯇ ꯇꯧꯖꯕꯅꯦ꯫ ꯃꯤꯛꯁ ꯑꯞ ꯇꯧꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯃꯒ ꯑꯃꯒ꯫ ꯍꯥꯟꯅ ꯍꯥꯞꯄꯝꯃꯦ ꯈꯔ ꯑꯗꯨ ꯃꯌꯥꯝ ꯄꯥꯛꯅ ꯌꯦꯡꯗꯦ ꯑꯃ ꯑꯅꯤ ꯅꯠꯇꯅ꯫ ꯑꯗꯨ ꯑꯗꯨꯝ ꯃꯌꯥꯝ ꯍꯥꯏꯗꯤ ꯀꯥꯟꯅꯒꯗꯕ ꯈꯣꯠꯅꯒꯗꯕꯗꯤ ꯍꯥꯄꯛꯇꯦꯒ ꯍꯥꯏꯔ ꯍꯥꯏꯕꯤꯔꯛꯄ ꯆꯩꯕꯤꯔꯛꯄꯁꯨ ꯌꯥꯎꯋꯦ꯫ ꯆꯩꯕꯗꯨꯗꯤ ꯋꯥꯔꯧꯖꯗꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯔꯝꯗꯣ ꯑꯩꯈꯣꯏꯅ ꯍꯥꯞꯆꯗꯕꯩ ꯑꯗꯣ ꯍꯥꯏꯖꯕꯅꯦ꯫ ꯏꯖꯨꯀꯦꯁꯟ ꯄꯥꯝꯕꯤꯔꯒꯗꯤ ꯏꯖꯨꯀꯦꯁꯟ ꯂꯥꯏꯟꯒꯤ ꯃꯌꯥꯝ ꯑꯃꯁꯨ ꯎꯠꯂꯤ ꯑꯗꯨꯗ ꯑꯗꯨꯝ ꯆꯪꯉ ꯌꯦꯡꯕꯤꯌꯣ꯫ ꯑꯩꯈꯣꯏꯗꯤ ꯆꯥꯕꯒꯤ ꯏꯟꯇꯔꯇꯦꯟ ꯇꯧꯕꯒꯤ ꯆꯥꯕꯩꯅꯤꯅ ꯆꯥꯕꯗ ꯄꯥꯝꯕ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏꯗ ꯌꯦꯡꯕꯤꯔꯣ꯫ ꯑꯇꯣꯞꯄ ꯑꯗꯨꯝ ꯑꯄꯥꯝ ꯑꯄꯥꯝꯕ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅꯃꯛ ꯊꯣꯛꯑꯕꯅꯤꯅ ꯑꯄꯥꯝ ꯑꯄꯥꯝꯕꯗ ꯆꯪꯕꯤꯌꯨ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯆꯥꯕꯩ ꯈꯛꯇ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯅꯤ꯫ ꯃꯃꯥꯡꯗ ꯀꯣꯏꯕꯩꯁꯨ ꯍꯥꯞꯄꯅꯦ ꯑꯗꯣ ꯆꯥꯕꯩꯅ ꯍꯦꯟꯅ ꯌꯦꯡꯉꯦꯕ꯫ ꯀꯣꯏꯕꯩ ꯍꯥꯞꯈꯔꯦ ꯀꯩꯀꯩ ꯁꯦꯝꯕꯩ ꯑꯩꯅ ꯃꯣꯗꯦꯜ ꯀꯩꯀꯩ ꯁꯥꯕꯩꯁꯨ ꯍꯥꯞꯈꯔꯦ꯫ ꯃꯌꯥꯝ ꯀꯩꯁꯨ ꯐꯖꯅ ꯌꯦꯡꯕꯤꯗꯦ꯫ ꯄꯣꯔꯣꯝꯁꯤ ꯃꯣꯏꯁꯤꯗꯗꯤ ꯄꯣꯔꯣꯝ ꯆꯥꯎꯔꯒꯗꯤ ꯃꯀꯨꯁꯤ ꯄꯨꯔꯥ ꯁꯦꯠꯇꯠꯂꯦ꯫ ꯄꯤꯛꯑꯒꯗꯤ ꯃꯣꯏ ꯁꯦꯠꯄ ꯌꯥꯗꯦ ꯍꯥꯏ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ꯫ ꯁꯦꯠꯄ ꯅꯨꯡꯉꯥꯏꯇꯕꯩ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯣꯏ ꯁ꯭ꯋꯥꯏꯒꯤ ꯉꯥ ꯁꯦꯝꯕꯁꯦ ꯈꯨꯄꯤꯃꯨꯛ ꯆꯥꯎꯕꯕ ꯃꯩ ꯂꯣꯏ ꯁꯦꯝꯃꯦ꯫ ꯑꯩꯈꯣꯏꯅ ꯃꯨꯀꯥ ꯉꯥꯒ ꯂꯣꯏ ꯁꯦꯝꯃꯛꯀꯦ꯫ ꯉꯥꯁꯦꯞ ꯆꯥꯏ ꯍꯥꯏꯕꯗꯣ ꯑꯆꯧꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯈꯨꯄꯤ ꯃꯨꯛꯀ ꯆꯥꯎꯕ ꯑꯄꯤꯛꯄꯁꯨ ꯌꯥꯎꯋꯦ ꯑꯗꯨ ꯃꯣꯏ ꯂꯣꯏꯅꯃꯛ ꯁꯦꯝꯃꯦ ꯉꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ꯫ ꯑꯩꯈꯣꯏꯔꯣꯝꯗ ꯃꯄꯨꯝ ꯑꯣꯏꯅ ꯑꯗꯨꯝ ꯇꯧꯁꯤꯟꯕ꯫ ꯃꯣꯏꯅ ꯃꯕꯨꯛ ꯀꯥꯡꯂꯧ ꯂꯧꯊꯣꯛꯑꯦꯕ ꯉꯥꯁꯦꯞ ꯃꯆꯥꯗꯨꯁꯨ ꯑꯗꯨꯝ꯫ ꯃꯣꯏꯗꯤ ꯃꯨꯀꯥ ꯉꯥꯒ ꯁꯦꯝꯃꯗꯤ ꯃꯕꯨꯛꯀꯤ ꯑꯗꯨꯋꯥꯏ ꯃꯇꯠ ꯑꯃ ꯂꯧꯊꯣꯛꯑꯅꯤ ꯑꯗꯨꯒ ꯃꯀꯨꯒꯗꯣ ꯃꯆꯥ ꯃꯆꯥꯗꯨꯗ ꯁꯨꯝ ꯇꯧꯔꯒ ꯈꯦꯠꯂꯤ ꯄꯣꯠꯅꯤ꯫ ꯃꯨꯀꯥ ꯉꯥ ꯇꯪꯈꯥꯏ ꯑꯃ ꯆꯠꯂꯝꯃꯅꯤ꯫ ꯆꯠꯇꯦ ꯃꯀꯨ ꯈꯛꯇꯪ ꯑꯗꯨꯝ ꯑꯔꯪꯕꯗꯣ ꯑꯗꯨꯗꯪ ꯄꯥꯏꯊꯣꯛꯑꯜꯂꯦꯕ꯫ ꯈꯨꯀꯦꯠꯇꯣ ꯉꯥ ꯑꯆꯧꯕ ꯈꯦꯠꯄ ꯃꯥꯟꯅꯗꯦ꯫ ꯑꯩꯗꯤ ꯁꯤꯡꯖꯨ ꯄꯥꯝꯕꯅꯤꯅ ꯑꯗꯨꯝ ꯆꯥꯁꯤꯟꯈ꯭ꯔꯦ ꯑꯗꯨꯝ ꯆꯥꯍꯧꯗ꯭ꯔꯕ꯫ ꯀꯩꯝ ꯈꯜꯂꯨꯒꯅꯨ ꯍꯣꯔꯦꯟ ꯅꯣꯏ ꯏꯅꯨꯡꯆꯥ ꯐꯪꯍꯧꯗ꯭ꯔꯗꯤ ꯑꯗꯨꯝ ꯍꯥꯏꯔꯛꯇꯣ ꯂꯩꯔꯝ꯫ ꯀꯅꯥ ꯑꯗꯨ ꯍꯥꯏꯔꯒ ꯌꯥꯝ ꯎꯍꯧꯗꯕ ꯆꯥꯅꯤꯡꯉꯦ ꯑꯣꯏꯔꯝꯅꯤ꯫ ꯍꯋꯥꯏ ꯃꯇꯣꯟꯗꯨ ꯁ꯭ꯋꯥꯏ ꯌꯥꯝ ꯌꯥꯝꯃꯦ ꯈꯔ ꯂꯣꯏꯅꯃꯛ ꯆꯥꯁꯤꯟꯈꯔꯦ꯫ ꯁꯤꯡꯖꯨꯁꯤꯗꯤ ꯄꯨꯈꯝ ꯑꯃꯒ ꯏꯇꯣꯝ ꯏꯔꯥꯏ ꯂꯥꯏ ꯆꯥꯊꯣꯛꯑꯦ꯫ ꯍꯋꯥꯏ ꯃꯇꯣꯟ ꯃꯣꯔꯣꯛ ꯌꯥꯝ ꯁꯥꯈ꯭ꯔꯕꯗꯤ ꯉꯝꯗꯦ꯫ ꯑꯦꯛꯁꯇ꯭ꯔꯥ ꯊꯝꯃꯝꯗꯣ ꯁꯔꯨꯛ ꯍꯥ ꯍꯋꯥꯏ ꯃꯇꯣꯟꯕꯨ ꯕꯤꯠꯔꯨꯠꯁꯤ ꯃꯆꯨꯁꯤ ꯐꯖꯗ꯭ꯔꯥ ꯃꯥꯏ ꯃꯆꯨ ꯊꯣꯔꯛꯄ ꯃꯆꯨꯁꯦ꯫ ꯔꯦꯁꯇꯨꯔꯦꯟꯗꯗꯤ
ꯇꯤꯜꯍꯧꯒꯨꯝꯕ ꯇꯤꯡꯕꯗꯣ ꯃꯆꯨ ꯐꯖꯅ ꯗꯗꯥꯅ ꯄꯣꯔꯣꯝ ꯄꯥꯝꯃꯤꯁꯤꯅ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯉꯣꯟꯗ ꯍꯩꯅꯖꯗꯕ ꯑꯃ ꯌꯥꯎꯔꯝꯃꯅꯤ ꯑꯣ ꯑꯩ ꯆꯥꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯃꯤ ꯃꯌꯥꯝꯅ ꯄꯥꯝꯅꯔꯤꯕ ꯁꯩꯔꯦꯡ ꯑꯩ ꯁꯩꯔꯦꯡ ꯄꯥꯝꯗꯦ ꯍꯥꯏꯕ ꯁꯔꯦꯡ ꯍꯥꯏꯕ꯭ꯔꯥ ꯀꯔꯤ ꯍꯥꯏ ꯑꯩꯗꯤ ꯁꯔꯦꯡ ꯍꯥꯏꯔ ꯇꯥꯏ ꯈꯪꯗꯦ ꯍꯥꯏꯗ ꯍꯥꯏꯖꯤꯜꯂꯛꯇꯅ ꯀꯟꯐ꯭ꯌꯨꯁ ꯆꯠꯍꯟꯈ꯭ꯔꯦ ꯑꯗꯨ ꯑꯩ ꯁꯩꯔꯦꯡ ꯍꯥꯏꯕꯗꯤ ꯇꯥꯗꯔꯤ ꯁꯩꯔꯦꯡ ꯁꯔꯦꯡ ꯍꯥꯏꯔ ꯑꯗꯨꯏꯗꯣ ꯑꯩ ꯌꯥꯝ ꯀꯟꯅ ꯄꯥꯝꯕ ꯑꯣꯏꯗꯦ ꯑꯍꯜ ꯂꯃꯟꯗꯤ ꯇꯣꯛꯑꯕꯅ ꯏꯁꯀꯔꯠꯀ ꯁꯦꯠꯂ ꯂꯩꯔꯝꯃꯦ ꯉꯁꯤꯗꯤ ꯏꯁꯀꯠ ꯅꯠꯇꯦ ꯀꯩꯅꯣ ꯑꯣ ꯑꯗꯨꯒꯨꯝꯕ ꯁꯦꯠꯄ꯭ꯔꯥ ꯑꯩꯁꯦ ꯂꯩꯔꯣꯒ ꯁꯦꯠꯇ꯭ꯔꯕ ꯑꯗꯨꯏ ꯍꯧꯖꯤꯛ ꯏꯪꯕꯁꯤ ꯖꯨꯟ ꯖꯨꯟ ꯂꯥꯎꯕꯁꯤ ꯁꯦꯠꯇꯣꯛꯄ ꯑꯣ ꯉꯥ ꯃꯇꯨꯝ ꯆꯥꯏꯌꯦ ꯉꯥ ꯃꯇꯨꯝ ꯑꯃꯨꯛ ꯆꯥꯗ꯭ꯔꯣ ꯆꯥꯏ ꯌꯥꯝꯕꯨꯗꯤ ꯆꯥꯗ꯭ꯔꯤ ꯃꯇꯨꯝ ꯈꯔ ꯆꯥꯔꯦ ꯑꯅꯤꯔ ꯑꯩ ꯉꯥ ꯃꯇꯨꯝ 3 ꯁꯥꯏꯕ 3 ꯍꯥꯏꯁꯤ ꯌꯥꯝꯃ ꯂꯨꯄꯥ 5 ꯄꯤꯕ ꯉꯥ ꯑꯃꯅ ꯀꯣꯟꯅꯔꯝꯗꯧꯖꯥ ꯊꯣꯡꯕꯗ ꯚꯥꯞ ꯇꯥꯔꯣꯏꯗꯕꯩ ꯋꯥꯅꯤ ꯐꯖꯅ ꯆꯥꯔꯦ ꯉꯁꯤꯗꯤ ꯉꯥꯃꯩ ꯆꯥꯔꯦ ꯉꯁꯤꯁꯨ ꯆꯥꯔꯦ ꯆꯥꯗ ꯅꯨꯃꯤꯠ ꯌꯥꯎꯗꯦ ꯋꯦꯠ ꯈꯛꯇ ꯍꯦꯟꯒꯠꯇꯕꯩ ꯋꯥ ꯈꯛꯇ ꯉꯥꯏꯔꯦ ꯑꯕꯦꯝꯅ ꯋꯦꯠ ꯁꯨꯝ ꯍꯟꯊꯔꯛꯑꯦ ꯆꯥ ꯑꯩꯕꯨꯗꯤ ꯑꯗꯨꯝ ꯆꯥꯎ ꯆꯥꯡꯗꯨꯗ ꯂꯩ ꯍꯦꯟꯁꯨ ꯍꯦꯟꯒꯠꯇꯦ ꯍꯟꯁꯨ ꯍꯟꯊꯗꯦ ꯑꯕꯦꯝꯅ ꯆꯥ ꯃꯥ ꯍꯥꯟꯅꯗꯩ KG 1.5 ꯍꯟꯊꯔꯦ ꯉꯥ ꯃꯔꯛ ꯑꯃꯈꯛ ꯆꯥꯎꯗꯕꯩꯅꯦ ꯑꯩꯗꯤ ꯆꯥꯕ ꯂꯦꯞꯄ ꯌꯥꯗꯦ ꯅꯪꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯈꯤꯇꯪ ꯆꯥꯕ ꯍꯟꯊꯕꯗ ꯑꯗꯨꯝ ꯍꯟꯊꯩ ꯍꯟꯊꯩ ꯑꯩ ꯑꯗꯨꯅ ꯑꯩꯗꯤ ꯆꯥꯕ ꯂꯦꯞꯄ ꯌꯥꯗꯦ ꯑꯩꯈꯣꯏ ꯑꯕꯦꯝꯒꯤ ꯑꯣꯏꯅ ꯆꯦꯅꯦꯜꯁꯦ ꯌꯥꯝ ꯆꯥꯟꯅꯕ ꯆꯦꯅꯦꯜ ꯅꯣꯏꯒꯟꯕꯗꯗꯤ ꯑꯗꯣ ꯑꯩ ꯃꯥꯏꯁꯦ ꯈꯔ ꯄꯥꯛꯊꯣꯛꯑꯦꯗꯤ ꯈꯟꯕꯅꯦ ꯈꯔꯗꯤ ꯄꯥꯛꯊꯣꯛꯑꯦ ꯃꯥꯏ ꯍꯥꯏꯕꯗꯤ ꯑꯗꯨꯏ ꯈꯪꯗꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯃꯥꯏ ꯄꯥꯛꯊꯣꯛ ꯋꯦꯠꯅ ꯍꯟꯊꯩꯗꯣ ꯑꯇꯩ ꯆꯤꯡꯁꯤꯟꯈꯤꯕ ꯋꯦꯠ ꯅꯣꯏ ꯃꯥꯏꯗ ꯑꯣꯏꯅ ꯈꯤꯇꯪ ꯊꯝꯃꯝꯃ ꯑꯇꯩ ꯍꯟꯊꯔꯕ ꯁꯝꯒꯨꯝꯕꯗ ꯍꯟꯊꯈꯤꯕꯩ ꯁꯝ ꯌꯥꯝ ꯀꯦꯟꯕ ꯃꯌꯥꯝ ꯂꯣꯏ ꯆꯥꯈꯔꯦ ꯆꯥꯛ ꯂꯣꯏꯔꯝꯃꯦ ꯉꯥ ꯊꯣꯡꯕꯗꯩ ꯈꯤꯇꯪ ꯂꯦꯝꯃꯦ ꯕꯤꯠꯔꯨꯠꯇꯨ ꯆꯥꯁꯤꯜꯂꯣ ꯆꯥꯁꯤꯟꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯠ ꯂꯥꯎꯅ ꯆꯥꯈꯔꯦ ꯑꯩꯈꯣꯏ ꯑꯕꯦꯝ ꯏꯕꯥꯅꯤꯃꯛ ꯌꯦꯡꯉꯨ ꯃꯔꯨꯒ ꯊꯥꯔꯛꯑꯦ ꯑꯗꯨ ꯁ꯭ꯋꯥꯏꯁꯤꯕꯨꯗꯤ ꯈꯔ ꯂꯩꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯦ
ꯂꯣꯏꯐꯥꯎ ꯌꯦꯡꯃꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯃꯌꯥꯝꯒ ꯀꯥꯏꯅꯔꯁꯤꯔ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯌꯥꯝ ꯀꯥꯏꯅꯔꯁꯦ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝꯒ ꯊꯦꯡꯅꯔꯁꯦ ꯁꯥ ꯂꯨꯁꯤꯜꯂ ꯕꯥꯏ